ꯈꯨꯜꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡꯅ ꯉꯁꯤ ꯌꯥꯎꯁꯪ ꯍꯧꯕ ꯅꯨꯃꯤꯠꯇ ꯅꯥꯀꯊꯦꯡ ꯂꯥꯛꯈ꯭ꯔꯦ꯫ ꯃꯤꯗꯜ ꯏꯁꯀꯤ ꯂꯥꯟ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯈ꯭ꯔꯦ, ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯌꯥꯝꯅ ꯀꯟꯁꯤꯟꯈ꯭ꯔꯦ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯑꯄꯨꯟꯕ ꯐꯣꯔꯁ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯏꯔꯥꯟꯒꯤ ꯄ꯭ꯔꯣꯛꯁꯤ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞꯁꯤꯡꯁꯨ ꯌꯥꯎꯁꯤꯜꯂꯛꯇꯨꯅ ꯂꯥꯟ ꯌꯥꯝꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯑꯔꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯃꯁꯨꯡ ꯌꯨꯑꯦꯁꯀꯤ ꯇꯥꯔꯒꯦꯠꯁꯤꯡꯗ ꯑꯦꯇꯦꯛ ꯀꯌꯥ ꯇꯧꯈ꯭ꯔꯦ꯫ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯌꯨꯑꯦꯁꯀꯤ ꯃꯤꯂꯤꯇꯔꯤꯅꯁꯨ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯀꯟꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯌꯥꯝꯅ ꯀꯟꯅ ꯈꯨꯠ ꯊꯥꯅꯕ ꯏꯔꯥꯟꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯌꯥꯇꯣꯂꯥ ꯑꯂꯤ ꯈꯥꯃꯦꯅꯦ ꯍꯥꯠꯇꯣꯛꯈꯤꯕ ꯑꯃꯁꯨꯡ ꯎꯄꯥꯏ ꯑꯃꯠꯇ ꯎꯕ ꯐꯪꯗꯕ ꯃꯔꯝꯅ ꯂꯥꯟ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯃꯃꯤ ꯎꯗ꯭ꯔꯤ꯫ ꯂꯥꯟ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯍꯛꯆꯤꯟꯕ ꯃꯑꯣꯡ ꯑꯃꯗ ꯂꯥꯛꯈ꯭ꯔꯦ꯫ ꯍꯥꯟꯅ ꯇꯦꯛꯇ ꯀꯥꯏꯗꯕ ꯃꯐꯝꯅꯤ ꯍꯥꯏꯅ ꯊꯥꯖꯈꯤꯕ ꯗꯨꯕꯥꯏꯒꯨꯝꯕ ꯁꯍꯔꯁꯤꯡꯁꯨ ꯑꯦꯔꯤꯌꯦꯜ ꯑꯦꯇꯦꯛ ꯃꯥꯌꯣꯛꯅꯔꯦ꯫ ꯑꯦꯌꯔꯂꯥꯏꯟ ꯄꯦꯁꯦꯟꯖꯔ ꯂꯤꯁꯤꯡ ꯀꯌꯥ ꯄꯜꯂꯒ ꯂꯩꯔꯦ꯫ ꯊꯥꯎꯒꯤ ꯃꯃꯜ ꯇꯥꯡꯈꯠꯂꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯌꯨꯑꯦꯁꯀꯤ ꯑꯦꯂꯥꯏꯁꯤꯡꯁꯨ ꯏꯔꯥꯟꯒꯤ ꯃꯤꯁꯥꯏꯜ ꯑꯃꯗꯤ ꯗ꯭ꯔꯣꯟꯁꯤꯡ ꯉꯥꯛꯊꯣꯛꯅꯕ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯏꯆꯪ ꯊꯧꯅ ꯆꯣꯡꯊꯣꯔꯛꯂꯤ꯫ ꯍꯦꯛ ꯂꯥꯟꯗꯥꯔꯛꯄꯗ ꯑꯄꯨꯟꯕ ꯂꯝꯗꯝ ꯑꯁꯤꯗ ꯂꯥꯟ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯏꯔꯥꯟꯅ ꯊ꯭ꯔꯦꯠ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯍꯧꯖꯤꯛ ꯃꯤꯗꯜ ꯏꯁꯇ ꯂꯥꯟ ꯊꯣꯛꯇꯨꯅ ꯃꯥꯂꯦꯝꯒꯤ ꯏꯅꯔꯖꯤ ꯃꯥꯔꯀꯦꯠꯇ ꯁꯨꯡꯗꯣꯛꯇ꯭ꯔꯤꯕ ꯊꯥꯎ ꯍꯣꯟꯗꯣꯛꯄꯒꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛꯇ ꯑꯀꯥꯏꯕ ꯄꯤꯈ꯭ꯔꯦ꯫ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯇꯣꯞ ꯁꯞꯄ꯭ꯂꯥꯏꯌꯔꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃ ꯑꯣꯏꯔꯤꯕ ꯀꯇꯥꯔ ꯏꯅꯔꯖꯤꯅ LNG ꯄꯨꯊꯣꯛꯄ ꯂꯦꯞꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯅ ꯏꯔꯥꯟꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯔꯤꯕ ꯀꯦꯝꯄꯦꯟ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯑꯣꯏ 585 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯁꯤꯇꯤ 150 ꯍꯦꯟꯕꯗ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯏꯔꯥꯅꯤꯌꯟ ꯔꯦꯗ ꯀ꯭ꯔꯤꯁꯦꯟꯇ ꯁꯣꯁꯥꯏꯇꯤꯒꯤ ꯄꯥꯎꯅ ꯍꯥꯏꯔꯤ꯫ ꯂꯥꯟ ꯑꯁꯤꯗ ꯏꯖꯔꯦꯜꯗ ꯃꯤꯑꯣꯏ 12 ꯑꯃꯁꯨꯡ ꯂꯦꯕꯥꯅꯟꯗꯁꯨꯃꯤꯑꯣꯏ 32 ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯦꯕꯥꯅꯟꯗ ꯕꯦꯖ ꯇꯧꯕ ꯏꯔꯥꯟꯒꯤ ꯄ꯭ꯔꯣꯛꯁꯤ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞ ꯍꯦꯖꯕꯣꯂꯥꯅ ꯏꯖꯔꯦꯜꯗ ꯑꯦꯔꯤꯌꯦꯜ ꯑꯦꯇꯦꯛ ꯇꯧꯕꯗꯒꯤ ꯏꯖꯔꯦꯜꯅ ꯂꯦꯕꯥꯅꯟꯒꯤ ꯀꯦꯄꯤꯇꯦꯜ ꯕꯩꯔꯨꯠ ꯌꯥꯎꯅ ꯃꯐꯝ ꯀꯌꯥꯗ ꯌꯥꯝꯅ ꯀꯟꯅ ꯈꯨꯠ ꯊꯥꯈ꯭ꯔꯦ꯫ ꯂꯦꯕꯥꯅꯟꯒꯤ ꯁꯔꯀꯥꯔꯅ ꯍꯦꯖꯕꯣꯂꯥꯒꯤ ꯑꯦꯇꯦꯛ ꯑꯗꯨ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯁꯤꯌꯥ ꯃꯨꯁꯂꯤꯝ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞ ꯑꯁꯤ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯎ ꯍꯥꯏꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯀꯨꯋꯦꯠꯇ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯑꯦꯝꯕꯦꯁꯤ ꯀꯝꯄꯥꯎꯟꯗ ꯃꯩ ꯆꯥꯛꯄ ꯑꯃꯁꯨꯡ ꯃꯩꯈꯨ ꯀꯥꯈꯠꯂꯛꯄ ꯎꯕ ꯐꯪꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯇꯩ ꯑꯀꯨꯞꯄ ꯃꯔꯣꯜ ꯐꯪꯕ ꯉꯝꯗ꯭ꯔꯤ꯫ ꯏꯔꯥꯛꯇ ꯏꯔꯥꯟꯒꯤ ꯄ꯭ꯔꯣꯛꯁꯤ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞ ꯑꯃꯅ ꯕꯥꯒꯗꯥꯗ ꯑꯦꯌꯔꯄꯣꯔꯠꯇ ꯌꯨꯑꯦꯁꯀꯤ ꯇ꯭ꯔꯨꯞꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯦꯗꯤꯇꯦꯔꯦꯅꯤꯌꯟ ꯏꯊꯠ ꯂꯩꯕꯥꯛ ꯁꯥꯏꯄ꯭ꯔꯁꯁꯨ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯒꯤ ꯃꯤꯂꯤꯇꯔꯤ ꯕꯦꯖ ꯑꯃꯗ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯏꯔꯥꯟ ꯏꯖꯔꯦꯜ ꯀꯟꯐ꯭ꯂꯤꯛꯁꯤꯡꯒꯤ ꯃꯇꯥꯡꯗꯒꯤ ꯍꯤꯡꯁꯥ ꯄ꯭ꯔꯣꯇꯦꯁꯠꯁꯤꯡꯒꯤ ꯃꯇꯥꯡꯗ ꯁꯦꯟꯇꯔꯅ ꯁ꯭ꯇꯦꯠꯁꯤꯡꯗ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ꯫ ꯂꯤꯈꯨꯟꯁꯤꯡ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯂꯤ ꯈꯥꯃꯦꯅꯦ ꯍꯥꯠꯈꯤꯕ ꯃꯇꯨꯡꯗꯒꯤ ꯏꯔꯥꯟ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯃꯔꯛꯇ ꯃꯈꯥ ꯇꯥꯅ ꯎꯪꯈꯠꯅꯔꯛꯈꯤꯕꯒ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯠꯊꯔꯛꯄ ꯌꯥꯕ ꯍꯤꯡꯁꯥ ꯑꯃꯁꯨꯡ ꯄ꯭ꯔꯣꯇꯦꯁꯠꯁꯤꯡꯒꯤ ꯃꯇꯥꯡꯗ ꯁ꯭ꯇꯦꯠ ꯀꯌꯥꯗ ꯑꯦꯂꯔꯠ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ ꯑꯦꯂꯔꯠꯁꯤꯡ ꯑꯗꯨ ꯑꯌꯥꯇꯣꯂꯥ ꯑꯂꯤ ꯈꯥꯃꯦꯅꯦ ꯐꯦꯕ꯭ꯔꯨꯋꯥꯔꯤ 29ꯗ ꯍꯥꯠꯈꯤꯕꯒꯤ ꯃꯇꯨꯡ ꯁꯤꯌꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅ ꯂꯩꯕꯥꯛ ꯁꯤꯟ ꯊꯨꯡꯅ ꯄ꯭ꯔꯣꯇꯦꯁꯠꯁꯤꯡ ꯆꯠꯊꯔꯛꯈꯤꯕꯗꯒꯤꯅꯤ꯫ ꯁ꯭ꯇꯦꯠꯁꯤꯡꯅ ꯊꯥꯈꯤꯕ ꯗꯥꯏꯔꯦꯛꯇꯤꯚ ꯑꯗꯨꯅ ꯃꯈꯣꯏꯗ ꯄ꯭ꯔꯣ ꯏꯔꯥꯟ ꯑꯃꯁꯨꯡ ꯑꯦꯟꯇꯤ ꯏꯔꯥꯟ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁ ꯀꯨꯞꯅ ꯁꯦꯟꯅꯅꯕ ꯑꯄꯤꯜ ꯇꯧꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯏꯔꯥꯅꯤꯌꯟ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜ ꯑꯦꯝꯕꯦꯁꯤꯁꯤꯡ ꯑꯃꯁꯨꯡ ꯀꯣꯟꯁꯨꯂꯦꯠꯁꯤꯡꯒꯤ ꯑꯀꯣꯏꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯟꯈꯠꯍꯟꯅꯕ ꯄꯥꯎꯇꯥꯛꯁꯤꯡ ꯃꯈꯣꯏꯗ ꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯂꯤꯈꯨꯟꯁꯤꯡꯅ ꯍꯥꯏꯈꯤ꯫ ꯁꯤꯌꯥ ꯃꯤꯂꯤꯁꯤꯌꯥꯁꯤꯡ ꯂꯣꯏꯅꯅ ꯏꯁꯂꯥꯃꯤꯛ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯑꯜ ꯀꯩꯗꯥꯒꯨꯝꯕ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞꯁꯤꯡꯅ ꯄꯤꯔꯛꯄ ꯌꯥꯕ ꯑꯀꯤꯕꯁꯤꯡꯗꯁꯨ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯈꯤ꯫ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞꯁꯤꯡꯅ ꯏꯔꯥꯡ ꯁꯥꯒꯠꯅꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯛꯄ ꯌꯥꯏ ꯍꯥꯏꯅꯁꯨ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯄꯥꯎꯁꯤꯡꯅ ꯏꯪꯒꯤꯠ ꯄꯤꯔꯤ꯫ ꯑꯦꯝꯕꯦꯁꯤꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯂꯔꯠ ꯑꯗꯨꯅ ꯑꯆꯧꯕ ꯇꯨꯔꯤꯁꯠ ꯗꯦꯁꯇꯤꯅꯦꯁꯟꯁꯤꯡ, ꯖꯤꯌꯨꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡ ꯑꯃꯁꯨꯡ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛꯁꯤꯡꯗ ꯑꯦꯐꯤꯂꯤꯌꯦꯠ ꯇꯧꯕ ꯁ꯭ꯂꯥꯚꯤꯁꯠꯁꯤꯡꯁꯨ ꯇꯥꯔꯒꯦꯠꯁꯤꯡ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯂꯔꯠ ꯑꯗꯨꯅ ꯄꯤꯔꯤ꯫ ꯁꯦꯟꯇꯔꯅ ꯁ꯭ꯇꯦꯠꯁꯤꯡꯗ ꯃꯔꯨꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯊꯕꯛ ꯍꯦꯟꯒꯠꯅꯕ ꯄꯥꯎꯇꯥꯛ ꯄꯤꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯤ ꯀꯨꯡꯕ ꯃꯐꯝꯁꯤꯡꯗ ꯃꯔꯨꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯆꯦꯛꯁꯤꯟ ꯀꯟꯅ ꯆꯠꯊꯅꯕ ꯑꯃꯁꯨꯡ ꯏꯝꯄ꯭ꯔꯣꯚꯥꯏꯖ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯗꯤꯚꯥꯏꯁꯒꯨꯝꯕ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚꯁꯤꯡ ꯗꯤꯇꯦꯛ ꯇꯧꯅꯕ ꯄꯨꯂꯤꯁꯇ ꯄꯥꯎꯇꯥꯛ ꯄꯤꯈ꯭ꯔꯦ꯫ ꯏ ꯀꯥꯍꯟꯕ ꯃꯦꯁꯦꯖꯁꯤꯡ ꯑꯃꯁꯨꯡ ꯇꯣꯛꯉꯥꯁꯤꯡ ꯊꯤꯡꯅꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯣꯅꯤꯇꯔ ꯇꯧꯕꯗꯁꯨ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯁꯤꯟꯅꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯗꯨꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯛꯄꯗꯒꯤ ꯊꯤꯡꯅꯕ ꯔꯦꯄꯤꯗ ꯔꯦꯁꯄꯣꯟꯁ ꯇꯤꯝꯁꯤꯡ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯅꯕ ꯁ꯭ꯇꯦꯠ ꯄꯨꯝꯅꯃꯛꯀꯤ ꯗꯥꯏꯔꯦꯛꯇꯔꯁ ꯖꯦꯅꯔꯦꯜ ꯑꯣꯐ ꯑꯦꯁꯤꯌꯥꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯤꯑꯦꯝ ꯃꯣꯗꯤ ꯏꯟꯗꯤꯌꯥꯅ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯕꯒꯤꯗꯃꯛ ꯂꯦꯞꯂꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯁꯥꯊꯤꯅ ꯅꯨꯡꯅꯥꯡꯕꯒꯤ ꯍꯤꯔꯝ ꯑꯃꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯅ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯕꯒꯤꯗꯃꯛ ꯂꯦꯞꯂꯤ ꯍꯥꯏꯅ ꯀꯅꯥꯗꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯥꯔꯛ ꯀꯦꯔꯅꯤꯒ ꯂꯣꯏꯅꯅ ꯄ꯭ꯔꯦꯁ ꯃꯤꯐꯝ ꯑꯃꯗ ꯋꯥ ꯉꯥꯡꯕꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯌꯦꯠꯅꯕꯁꯤꯡꯒꯤ ꯁꯣꯂꯨꯁꯟ ꯑꯃ ꯐꯪꯅꯕ ꯏꯟꯗꯤꯌꯥꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯗꯥꯏꯂꯣꯒ ꯑꯃꯁꯨꯡ ꯗꯤꯄ꯭ꯂꯣꯃꯦꯁꯤꯒꯤꯗꯃꯛ ꯑꯄꯤꯜ ꯇꯧꯔꯤ ꯍꯥꯏꯅ ꯀꯟꯐ꯭ꯂꯤꯛꯁꯤꯡꯒꯤ ꯁꯥꯟꯇꯤ ꯑꯣꯏꯕ ꯋꯥꯔꯣꯏꯁꯤꯟꯒꯤ ꯃꯇꯥꯡꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯃꯇꯝ ꯁꯥꯡꯅꯗꯒꯤ ꯂꯩꯔꯛꯄ ꯐꯤꯔꯦꯞ ꯑꯗꯨ ꯎꯠꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯐꯤꯚꯝ ꯑꯗꯨ ꯒꯚꯔꯟꯃꯦꯟꯠꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤ ꯑꯃꯁꯨꯡ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜꯁꯤꯡ ꯑꯁꯣꯏ ꯑꯉꯥꯝ
thohandanaba region adudha leiriba leibaksinga pau phaunari region adudha leiriba Indian national pumnamaki safanabagidama aikoina leibak khudingmakta naksinnanaba thabak tawri haina mahakna haiki Mahaki wafam asi West Asia da nauna thoglakliba conflict adugi oirakliba fibam adu khananaba security amasung strategic ki hiramsingda khwaidagi wangba warif lawba ngamba body cabinet committee on security gi mifam ama mahakna tangbal lawkhibagi nonganbada phongdoklakhibani Mahakna Israelgi Prime Minister Benjamin Netanyahu ga Middle East ta ungkhanaba wangkhalakliba adugi matangdasu telephone da wari sanaki United States amasung Israel na chahi decade kayagi manungda Iran gi mathakta makhoi gi khwaidagi achouba attack sing thangja numita chathaduna Iran gi Supreme Leader Ayatollah Ali Khamenei hatki Iran gi lan gi jahaz sing luphanki amasung hojik fawada target listing ama henbada attack tawkre Iran asu Kuwait amasung Bahrain da leiba US military base sing da drone sing attack tawraduna amasung Gulf amasung Strait of Hormuz da US amasung UK oil tanker ahumda missile attack chathaduna khud hanki All Manipur Maitai Pangal Clubs Organization AMMPACO gi press notice amadagi lawkhatcharke Iran gi Supreme Leader Ayatollah Khamenei gi mihat yaningde chahi 93 henna maraibak majatibu ngak senduna amadi lengak sasan gi chukli paiduna laklaba masagi chahi 43 suraba siam Musalman Singh gi luchingba Sire Ali Ayatollah Khamenei bu karam chawba malemgi Leimai thak asida santi leina leijaba leibak kayada landabada halengba leitraba America amadi Israel gi apunbagi nongthak ki landa amada haukiba Isam Dharma ki yamna matik magun wanglaba Ramdan tha manung February gi tarik 19 ayuk anganbada mihatin hatok pibabu All Manipur Maitai Pangal Club Organization AMMPACO na awang mathakta yaningdaba amadi thamoi sengna nungaitaba phongdokchari Malemda khwaidagi chawkhatpa amadi sakti leiba leibak amani khanduna makhau pongna tonganba santi leina panjariba leibak kayada sangsenduna wathingai tawduna kanaba lawnaba halengba leitaba tonganba makhalgi Geopolitical warfare sizinaduna leibak adugi lengak wailda akaiba piriba United States of America amadi World War II gi matamda Hitler na tumna hatkraba amadi machoi tana leifam leitana koichat chatuna leirambadagi minungsi chawba Palestinian singna changjafam piduna lehenkiba Jews singna namduna khusem leisemlaga semkiba leibak Israel leibak ani asina ngasida malem asida shanti leinaba honnabagi mingda tawningba tawduna leiriba asina Oihalakliba samasya kaya asi kupna nainabagi tanja adu lakle haibada haimanba thoklaroi haina AMMPACO na laujay Prithibi leimai thak asida leiriba tongan balaibak singi manungda khwaidagi chawkhatpa amadi sakti leiba leibak amani haibagi mawongda Americana leibak kayagi leingaklonda khut thingjinuna power exercise tawriba sida malemgi thakta leiriba tongan ba organization authority kayana yengduna leiriba sina ulliba saktam amadi piningliba paujal karino haiba miyoiba jati khudingna ngasida hangnariba wahang ama oirakli masa maromdo leingak chanaba honnabada atopa leibak amatada kainaba amadi miyoiba samas loinaba akoibagi phibamda sokadaba kariguma thaurang amata paikhatpa leite kera khanna hairaba amadi malemgi thakta leiriba tongan ba authority kayana thijinba phangdrabasu leiba amagi ming Ningkha tamna panjariba sarkar amadi leiba adugi praja section khudingmak awaba tahanaba honnariba America amadi Israel gi thawong asina uliba sakpham asi karino Pakistani forces na Afghanistan gi khulai peifam thugaikre Afghanistan gi mayokta Gazaf lil haq kauba military operation chathariba Pakistani forces na makhatan attack ya tawraduna Afghan forces gi khulai peifam ama thugaikre haidi Pakistani forces na chathariba operation asi kilometer 2,400 hena sangbangam khai paringda Afghan Taliban na mafam 82 da attack tawrakraba matungdani ngarang information amasung broadcasting minister Ataullah Tararna phongdokhiba matung ina operation asida Afghan Taliban gi fighter chamriga taraga manga hatokre amasung chamanga ga marifu hena sohankre haidi security gi paugi source matung ina Pakistani forces na Afghanistan gi Costa province ta khulai peifam ama thugai khi amasung Afghan Taliban gi mayokta army na yamna kana landabagi thabak chathari hairi Pakistani army na Costa ta Afghan Taliban amasung Fitna al-Khwaris Pakistani Taliban su hairaga khangnaba Tehrik-e Taliban Pakistan ki khulai peifam ama thugai kre hauruba leitana
ꯑꯦꯇꯦꯛ ꯇꯧꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯑꯐꯒꯥꯟ ꯇꯥꯂꯤꯕꯥꯟꯒꯤ ꯐꯥꯏꯇꯔꯁꯤꯡ ꯂꯥꯟ ꯁꯣꯛꯅꯕ ꯃꯥꯏꯀꯩ ꯄꯨꯝꯅꯃꯛꯇꯒꯤ ꯈꯣꯡꯐꯝ ꯍꯟꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯁ꯭ꯇꯦꯠ ꯇꯦꯂꯤꯚꯤꯖꯟꯅ ꯔꯤꯄꯣꯔꯠ ꯇꯧꯈꯤ꯫ ꯄꯥꯀꯤꯁꯇꯥनी ꯐꯣꯔꯁꯦꯁꯅ ꯑꯣꯄꯔꯦꯁꯟ ꯀꯟꯅ ꯆꯠꯊꯕꯒ ꯏꯔꯣꯏꯅꯅ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯎꯗ꯭ꯔꯤ꯫ ꯀꯇꯥꯔ, ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯌꯥꯎꯅ ꯒꯜꯐ ꯂꯩꯕꯥꯛꯁꯤꯡꯅ ꯂꯥꯟ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯤꯗꯜ ꯏꯁꯇꯁꯨ ꯌꯨꯑꯦꯁ, ꯏꯖꯔꯦꯜ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯂꯥꯟꯖꯥꯎ ꯊꯣꯔꯛꯄ ꯑꯗꯨꯒ ꯏꯔꯥꯟꯅ ꯌꯨꯑꯦꯁꯀꯤ ꯑꯦꯂꯥꯏ ꯑꯣꯏꯔꯤꯕ ꯃꯤꯗꯜ ꯏꯁꯀꯤ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛꯇ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯈꯤꯕꯗꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯁꯤ ꯑꯗꯣꯝꯗ ꯑꯣꯏꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯀꯪꯂꯩꯄꯥꯛ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎꯒꯤ ꯑꯞꯗꯦꯠꯇꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯀꯥꯡꯄꯣꯛꯄꯤꯗ ꯉꯔꯥꯡ 3 ꯃꯥꯔꯆ 2026ꯇ ꯗ꯭ꯌꯨꯇꯤ ꯇꯧꯔꯒ ꯂꯩꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯑꯃ ꯑꯣꯗꯤ ꯆꯠꯂꯒ ꯁꯤꯈ꯭ꯔꯦ꯫